UNLF की माइकैदगी थादोरकबा चेरोल अमगी मतुंग इन्ना 13 अगस्त के थौदोक्ता सेनारिबा मियोय खुदिंगमक मसा मसागी मतिक चाबा चैराक पीबगा लोइनाना पार्टी की माइकैदगी प्रेस के थोंगदा करी करी चैराक पीगदौरी हाइबन चिंगबगी मतंगदा पाउदमखी पार्टी की माइकैदगी थादोरकबा चेरोल दुना मखातारी मदुदी मणिपुर की पुवारीदा 13 अगस्त हाइबसी यामना मरु ओइबा नुमितनी 1891 की नुमित असिदा मणिपुर की मापारी कोइरेंग जुबराज टिकेंद्रजीत जनरल थंगाल पुखरम्बम कजाउ निरंजन सुबेदार अमसुंग चिराई थंगाल मंगाबो नमिदांग वायरम पुंग मरी मखाई ताबा मतमदा ब्रिटिशना मखोइगी मथक लान होई हाइबगी मरालदा सेद्रिबा फावबा मंगा कथौरी यानदुन हातकी नुमित असी UNLF ना 1969 दगी हौदुना मणिपुर की पुवारीदा यामना मरु ओइबा नुमित अमा ओइना निंगसिंगदुना प्रेटिस डे हाइना हौदोक्तुना ngasi फावबा मित की पीगा लोइनाना ngamjaba haikat lekat tamduna thauram ama oina pangthoktuna lakli asigumba numit asida handak 13 August Heritage Day numitta All Manipur Football Association amphana kumal lampaki football top ground da leibak ningba isai gi oiba concert music concert ama pangthoki concert aduna numit asiga karigumba hiram amata mari lainadaba maongda normal music concert ama oina pangthoki yamna phajadaba ikainingai oiba maongda chathakhiba phibam aduna senglaba numit asibu pungmang mangthoki masigi damakta thauram asibu sinlang khiba amphagi thaupuba sing music bands Innocent Ice Band Leipung Band Pebet Band Go and Dog Band amasung co-sponsor oiba mami TV ki matakta UNLF na athingba khara thamle music band da Innocent Ice Band amasung Leipung Band na tha taruki athingba 13 August 2024 13 February 2025 phauba Pebet Band amasung God and Dog Band ani asina ka hena ran batau khibagi damak makhoigi mathakta sahi ama haibadi 13 August 2024 dagi 13 August 2025 buki oina thingba thamle isai sakpagi athingba thamlengai manung asida band sing asina isai tune tauba practice tauba rehearsal taubana chingbadadi athingba asi leiroi co-sponsor oiriba mami TV gina news program natana entertainment program pumba tha taruki oina haibadi 13 August 2024 dagi 13 February 2025 phawba athingba thamle concert asibu sillang kiba amadi khumal lampakta leiba amphagi football top ground da asigumba thoram pangthokpagi ayaba pi khiba amphagi matang dana hojik thaupuriba official sing hakthengna chainaba sing resign tawduna anoba official sing elect tawdabani hariba thingba asi thugaina chatlabadi hena kanchin bacharak phangani